ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯨꯗꯤꯡ ꯑꯁꯦ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯍꯣꯡꯕꯇꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯗꯤ ꯄꯨꯟꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯤꯡꯈꯪ ꯇꯨꯝꯕꯧꯇꯅ ꯊꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯎ ꯊꯤꯕꯤ ꯅꯨꯖꯥꯃꯥꯗꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯁꯛ ꯈꯪꯗ ꯆꯦꯅ ꯆꯣꯡꯅ ꯏꯉꯥꯎ ꯉꯥꯎꯅ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯁꯪꯒꯥꯏꯗ ꯃꯅꯤꯡ ꯇꯝꯕ ꯆꯦꯛꯂꯥ ꯑꯃꯒꯨꯝ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯈꯪꯗ ꯂꯦꯜꯂꯤꯕ ꯁꯛꯇ ꯆꯨꯗ ꯍꯦꯟꯕꯤꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯃꯣꯝ ꯑꯣꯏꯕꯅ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅꯁꯨ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯔꯤꯕ ꯆꯥꯎꯕꯅ "ꯏꯆꯥ ꯊꯣꯏꯕꯤ, ꯍꯣꯏꯒꯤ ꯏꯆꯥ ꯊꯣꯏꯕꯤ, ꯂꯝꯂꯦꯟ ꯀꯔꯤꯗ ꯂꯩꯕꯒꯦ? ꯑꯩꯒꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯅꯍꯥꯛꯄꯨ ꯄꯟꯊꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗꯤ ꯄꯟꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯎꯗꯣ꯫ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯀꯧꯔꯤꯌꯦ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯅꯍꯥꯛꯄꯨ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ ꯆꯣꯛꯊꯔꯕ ꯄꯟꯊꯧꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯈꯠꯍꯟꯒꯦ꯫ ꯍꯣ ꯄꯟꯊꯧ ꯅꯨꯡꯁꯤꯕ, ꯉꯁꯤ ꯀꯧꯕ ꯅꯣꯡꯖꯥꯗ ꯄꯂꯦꯝ ꯁꯛꯄꯤ ꯃꯍꯥꯛꯅ ꯄꯟꯊꯧ ꯅꯪꯒꯤ ꯅꯐꯝꯗ ꯏꯁꯛ ꯑꯁꯤ ꯎꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯥꯎꯗꯝꯂꯝꯂꯦꯗꯣ꯫ ꯀꯔꯝꯅ ꯅꯆꯥꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥꯕꯨ ꯅꯥꯊꯩ? ꯄꯟꯊꯧ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯨꯔꯕꯗꯤ ꯅꯆꯥ ꯅꯃꯣꯝ ꯑꯩꯍꯥꯛꯇꯤ ꯄꯟꯊꯧ ꯅꯍꯥꯛ ꯂꯩꯇ꯭ꯔꯤꯀꯥꯟ ꯄꯂꯦꯝ ꯃꯍꯥꯛꯀꯤ ꯋꯥꯕꯨ ꯅꯥꯊꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯆꯩꯔꯥꯛ ꯑꯗꯨꯕꯨ ꯀꯤꯕꯅ ꯄꯟꯊꯧ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯃꯣꯝ ꯑꯩꯍꯥꯛꯇꯤ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯦ꯫ ꯊꯕꯥꯅ "ꯅꯄꯥ ꯅꯆꯥ ꯑꯅꯤꯒꯤ ꯄꯥꯎꯃꯤꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯗꯤ꯫ ꯃꯔꯥꯡ ꯇꯨꯔꯥꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯖꯅꯤꯡꯗ꯭ꯔꯦꯕ꯫ ꯍꯣ ꯅꯥꯁꯦ ꯄꯪꯉꯦ ꯍꯥꯏꯕ꯫ ꯑꯆꯥ ꯄꯟꯊꯧꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯗꯨꯛ ꯀꯟꯕ ꯋꯥꯕꯨ ꯍꯥꯏꯕꯗꯤ ꯂꯩꯔꯝꯕꯗꯣ ꯈꯪꯒꯅꯤ꯫ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯎꯠꯂꯒꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯊꯕꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯃꯃꯥꯏꯗ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅ "ꯈꯪꯕ꯭ꯔꯗꯣ, ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯑꯩꯒꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟꯗ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯩꯅꯤꯡꯕꯗ ꯆꯩ, ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕꯗꯤ ꯑꯗꯨꯅꯤꯗꯣ ꯈꯪꯕ꯭ꯔꯥ? ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯃꯗꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯤꯡꯆꯥꯕꯤ!" ꯊꯥꯕꯥꯁꯨ ꯃꯃꯥꯏꯗ ꯊꯥꯔꯛꯄ ꯁꯥꯕ ꯑꯗꯨꯗ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ "ꯅꯨꯄꯤꯅꯤ ꯇꯨꯁꯣꯠꯂꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯈꯪꯒꯅꯤ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯗꯒꯤ ꯃꯃꯥ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯅꯆꯥ ꯑꯁꯤꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯤꯔꯣꯏꯗꯣ꯫ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯁꯦ ꯅꯄꯥ ꯅꯆꯥ ꯑꯅꯤꯗ ꯇꯥꯕ ꯑꯣꯏꯁꯅꯨ, ꯎꯕꯤꯁꯅꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅꯁꯨ꯫ ꯍꯣ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯑꯩꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤꯛꯄꯨ ꯉꯥꯛꯄꯤꯌꯨꯗꯣ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯤ ꯅꯃꯣꯝ ꯑꯩꯍꯥꯛꯅ ꯄꯟꯊꯧ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯟꯈꯤꯕ ꯑꯗꯨꯅ ꯄꯂꯦꯝ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯛ ꯍꯥꯛꯅ ꯁꯣꯛꯀꯅꯤ ꯍꯥꯏꯕ ꯅꯆꯥ ꯈꯜꯍꯧꯗ꯭ꯔꯦ꯫ ꯄꯂꯦꯝ ꯏꯃꯥꯋꯣ ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯑꯩꯒꯤ ꯑꯔꯥꯟꯕ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯀꯧꯕ ꯅꯣꯡꯖꯥꯗꯒꯤ ꯅꯃꯣꯝ ꯂꯥꯡꯂꯦꯟ ꯑꯩ ꯑꯣꯏꯗꯕ ꯈꯤꯕꯤ ꯉꯥꯡꯖꯔꯔꯣꯏ꯫ ꯁꯈꯤꯅ "ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯅꯈꯤꯗꯣꯏꯅꯣ? ꯅꯨꯡꯇꯤꯒꯤꯅꯤ ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯂꯤꯂꯥ ꯇꯧꯕꯗ ꯑꯩ ꯃꯤꯠꯁꯨ ꯅꯥꯀꯣꯡꯁꯨ ꯂꯣꯏꯅ ꯅꯥꯔꯦ꯫ ꯅꯕꯥꯅꯤꯒꯤ ꯂꯤꯂꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯃꯧ ꯑꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯁꯟꯈ꯭ꯔꯕꯅꯤ꯫ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤ ꯅꯆꯥ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ ꯂꯥꯏꯖ ꯏꯔꯥꯆꯦꯟ ꯇꯕꯥꯔꯕ ꯃꯩꯈꯨ ꯊꯛꯄꯒꯤ ꯃꯨꯇꯛ ꯇꯧꯔꯕ ꯆꯤꯟꯕꯥꯜ, ꯈꯨꯏꯊꯔꯕ ꯍꯩꯕꯤ ꯑꯈꯨꯏꯕ ꯃꯥꯜꯂꯕ ꯃꯥꯏꯊꯣꯡ, ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯂꯧꯈꯠꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯏꯃꯥ ꯅꯪꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯇꯝꯅꯤ꯫ ꯀꯔꯤ ꯄꯥꯈꯣꯡꯕꯨ ꯅꯆꯥ ꯑꯩꯉꯣꯟꯗ ꯆꯟꯕꯤꯔꯤꯕ? ꯅꯋꯥ ꯑꯣꯏꯕ ꯑꯉꯥꯡ ꯑꯄꯤꯁꯛ ꯑꯣꯏꯕꯅ ꯅꯆꯥ ꯑꯩꯗꯤ ꯄꯂꯦꯝ ꯅꯪꯒꯤ ꯋꯥꯍꯪꯇꯅ ꯌꯣꯝꯂꯕ ꯄꯥꯎꯈꯨꯝꯇꯅ ꯊꯜꯂꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯗꯨꯕꯨ
ꯂꯧꯁꯤꯟꯕ ꯉꯝꯖꯗ꯭ꯔꯦꯗꯣ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯄꯂꯦꯝ ꯏꯃꯥ ꯍꯥꯏ ꯊꯧꯔꯥꯏ ꯃꯆꯥ ꯂꯦꯞꯄꯣ ꯌꯥꯔꯦꯅꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯑꯩ ꯀꯔꯤ ꯃꯆꯥꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯖꯈ꯭ꯔꯦ ꯃꯄꯥ ꯃꯆꯥꯁꯦ ꯑꯕꯣꯛ ꯅꯆꯥꯅꯨꯄꯥꯁꯤ ꯈꯛ ꯋꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯁꯨ ꯌꯥꯎꯅ ꯋꯥꯕ ꯌꯥꯎꯔꯤꯔꯥ ꯍꯥꯏꯁꯦ ꯐꯩ ꯐꯩ ꯑꯩꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯕꯣꯛ ꯅꯪ ꯀati ꯀati ꯏꯁꯨꯕꯨ ꯀꯔꯤꯒꯤ ꯌꯦꯡꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯏꯁꯨꯗꯤ ꯌꯦꯡꯅꯤꯡꯉꯤ ꯇꯨ ꯑꯁꯤꯗꯒꯤ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯤꯁꯤ ꯎꯔꯕ꯭ꯔꯥ ꯑꯁꯤꯗ ꯑꯕꯣꯛꯅ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏꯔꯤꯕꯅꯤ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯕꯣꯛꯅ ꯉꯁꯥꯏ ꯅꯄꯥꯅꯁꯨ ꯍꯥꯏꯈꯤ ꯏꯁꯨ ꯊꯣꯏꯕꯤ ꯁꯦ ꯑꯕꯣꯛ ꯂꯥꯜꯂꯦꯕ ꯏꯁꯨ ꯁꯥꯎꯔꯅꯨꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯦꯜ ꯄꯤꯌꯣ ꯄꯤꯊꯣꯛꯀꯦ ꯏꯁꯨꯒꯤ ꯁꯦꯜ ꯄꯤꯒꯦ ꯍꯣꯔꯦꯟ ꯑꯉꯥꯡꯈꯩꯒ ꯉꯃꯣꯛ ꯆꯥꯅꯕ ꯊꯕꯥꯅ ꯏꯊꯛ ꯀꯥꯔꯕꯅꯤꯀꯣ ꯏꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯃꯟꯕꯁꯤꯗ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯅꯤ ꯏꯁꯨꯗꯤ ꯍꯩ ꯃꯄꯥ ꯁꯥꯕ ꯑꯣꯛ ꯃꯥꯟꯕ ꯅꯪ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯪꯒꯤ ꯙꯔꯃ ꯊꯥꯏꯅ ꯇꯝꯂꯝꯕ ꯃꯤꯅ ꯌꯦꯡꯕꯤꯗꯕ ꯃꯔꯥꯡ ꯇꯨꯔꯥꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯗꯣ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯅꯪ ꯈꯛ ꯉꯥꯡꯕꯗꯁꯨ ꯅꯠꯇꯅ ꯅꯆꯥ ꯑꯁꯤꯗꯁꯨ ꯏꯃꯧ ꯑꯁꯤꯗꯁꯨ ꯅꯝꯗꯅ ꯍꯦꯛ ꯆꯤꯡꯁꯤꯟꯕꯗꯣ ꯇꯧꯒꯅꯨ ꯈꯪꯂꯕꯔꯥ ꯍꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯁꯨꯝ ꯑꯋꯥꯕ ꯀꯣꯛꯅꯕ ꯇꯧꯕꯅꯦ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅꯤ ꯏꯃꯨꯡ ꯑꯁꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯃꯥꯒꯤꯗꯃꯛꯇ ꯀꯥ ꯍꯦꯟꯅ ꯋꯥꯖꯔꯝꯃꯤ ꯀꯔꯤꯒꯤ ꯋꯥꯔꯤꯕ ꯑꯁꯨꯝꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯁꯦ ꯀꯦꯅ ꯃꯧꯅ ꯌꯣꯛꯑꯝꯃꯤ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯅ ꯆꯩꯊꯥꯡ ꯇꯧꯔꯕꯁꯨ ꯑꯃꯅꯁꯨ ꯑꯃꯨꯛ ꯀꯟꯈꯠꯀꯅꯤ ꯁꯈꯤꯅ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯕꯨ ꯏꯁꯩ ꯇꯝꯕ ꯆꯠꯂꯣꯏꯗꯔꯅꯦ ꯑꯕꯣꯛ ꯑꯩ ꯆꯠꯄ ꯇꯜꯂꯦ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯁꯅꯥ ꯍꯣꯏꯒ ꯑꯣꯏꯅ ꯁꯥꯟꯅꯔꯨꯒꯦ ꯅꯪꯀꯣ ꯅꯪꯅꯦ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯆꯠꯇ ꯑꯣꯏꯔꯔꯣꯏꯗꯕ ꯃꯤꯅꯤꯀꯣ ꯅꯪ ꯇꯣꯛꯀꯦꯒ ꯍꯦꯛ ꯇꯣꯛꯊꯣꯛꯎ ꯆꯠꯅꯤꯡꯗꯕꯕꯨ ꯑꯩꯅꯔꯣ ꯆꯨꯝꯃꯤ ꯏꯁꯨ ꯊꯣꯏꯕꯤꯅ ꯍꯥꯏꯕ ꯆꯠꯅꯤꯡꯗꯕꯕꯨ ꯏꯁꯨ ꯊꯣꯏꯕꯤꯅꯔꯣ ꯏꯃꯥꯅ ꯅꯁꯨꯁꯦ ꯀꯟꯈꯠꯄꯗ ꯅꯥꯎ ꯆꯥꯎꯔꯕꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯉꯥꯡꯒ ꯄꯨꯟꯗꯅ ꯃꯁꯤꯗꯩꯁꯤꯗ ꯂꯝꯅ ꯍꯦꯜꯂꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦ ꯉꯥꯡꯅꯕ ꯍꯣ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯏꯁꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯈꯣꯏꯗꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯍꯦꯜꯂꯤ ꯍꯣꯏ 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 ꯍꯦꯟꯕꯅꯤ ꯁꯟꯊꯤ ꯍꯥꯟꯕ ꯃꯀꯣꯛꯁꯦ ꯌꯥꯝ ꯂꯧꯁꯤꯡ ꯂꯩꯕꯅꯤ ꯏꯃꯥ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯃꯥꯜꯂꯦ ꯑꯕꯣꯛꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯉꯒ ꯅꯪ ꯅꯇꯣꯝꯇ ꯇꯥꯕꯒꯤ ꯍꯣ ꯀꯣꯛ ꯑꯁꯦ ꯎꯕ ꯉꯝꯗ꯭ꯔꯦ ꯄꯂꯦꯝꯒꯤ ꯃꯤꯆꯪꯕꯨ ꯆꯪꯒꯗ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯤꯆꯪꯕꯨ ꯆꯪꯒꯗ꯭ꯔꯥ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯑꯩꯒꯤ ꯀꯣꯛ ꯃꯆꯥꯁꯦ ꯉꯥꯎꯔꯦ ꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯩ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯍꯦꯛꯇ ꯀꯥꯎꯕ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯂꯥꯝꯅꯤ ꯅꯪ ꯏꯃꯥ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ ꯏꯃꯥ ꯍꯣꯏ ꯆꯪꯕꯤꯔꯛꯑꯣꯀꯣ ꯍꯣꯏ 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 ꯊꯤꯌꯨꯔꯣ ꯊꯤꯌꯨꯔꯣ ꯆꯪꯉꯛꯑꯒꯦ ꯑꯁꯨꯝꯅ ꯈꯔ ꯂꯥꯎꯅ ꯈꯔ ꯉꯥꯡꯅ ꯏꯃꯨꯡ ꯑꯁꯦ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯈꯨꯟꯒꯤ ꯑꯉꯥꯡꯈꯩꯒ ꯇꯨꯔꯦꯜꯗ ꯈꯣꯏ ꯆꯣꯞꯄꯤ ꯑꯇꯥꯡꯅ ꯏꯆꯦ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯥ ꯑꯃꯠꯇ ꯍꯦꯛ ꯊꯨꯗ꯭ꯔꯤꯁꯤꯕꯣ ꯍꯩ ꯑꯇꯥꯡ ꯍꯥꯏꯕ ꯍꯅꯨ ꯀꯣꯛꯇꯥꯡ ꯃꯥꯟꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯁꯤꯗ ꯉꯥ ꯆꯥꯔꯤꯁꯤ ꯎꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯂꯥꯡꯖꯤꯜꯂꯛꯑꯗꯤ ꯉꯥꯁꯦ ꯈꯪꯗꯅ ꯆꯦꯟꯈꯤꯕ ꯇꯥꯔꯤꯕ ꯐꯔꯦ ꯀꯩꯅꯣ ꯍꯅꯨ ꯀꯣꯛꯇꯥꯡ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯁꯅꯥꯅ ꯏꯆꯦ ꯂꯥꯡꯂꯦꯟ ꯌꯦꯟ ꯃꯇꯨ ꯌꯥꯎꯗꯕ ꯃꯥꯟꯕ ꯑꯇꯥꯡꯁꯦ ꯁꯨꯠ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯅ ꯃꯥ ꯊꯤꯕꯨ ꯍꯥꯏꯔꯕ ꯃꯥꯗꯤ ꯑꯗꯨꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯕꯅꯦ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯈꯣꯏꯒ ꯆꯠꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯂꯥꯎ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯑꯇꯥꯡꯕꯨ ꯇꯥꯟꯅꯔꯛꯏ ꯑꯇꯥꯡ ꯀꯥꯏꯗꯅꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯍꯩꯃꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯌꯥꯔꯦ ꯀꯧꯕꯤꯔꯛꯀꯅꯨ ꯍꯅꯨ ꯀꯣꯛꯇꯥꯡ ꯑꯩꯒ ꯅꯣꯏꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯀꯧꯕꯤꯔꯛꯀꯅꯨ ꯈꯠꯅꯔꯕꯅꯦ ꯉꯁꯤꯗꯩ ꯑꯂꯥ ꯃꯜꯂ ꯄꯥꯟ ꯁꯨꯄꯥꯔꯤ ꯀꯗꯤ ꯀꯗꯤ ꯈꯨꯕꯤ ꯍꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯁꯦ ꯁꯥꯎꯔꯅꯣꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯉꯥ ꯐꯥꯔꯤꯁꯦ ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯅꯕ ꯅꯠꯇ꯭ꯔꯣ ꯑꯄꯪꯁꯤꯗꯤ ꯉꯥꯗꯨꯅ ꯑꯩꯒꯤ ꯈꯣꯏꯗ ꯊꯨꯒꯦ ꯇꯧꯔꯒ ꯅꯪꯅ ꯂꯥꯡꯖꯤꯜꯂꯛꯇꯅ ꯉꯥꯗꯨ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯐꯥꯁꯨ ꯐꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯁꯥꯎꯖꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯍꯅꯨ ꯀꯣꯛꯇꯥꯡ ꯍꯥꯏ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯥꯏꯅꯤꯡ ꯂꯩ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯅ ꯑꯗꯨ ꯍꯥꯏꯕꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗꯁꯨ ꯏꯆꯦ ꯂꯥꯡꯂꯦꯟꯅ ꯊꯣꯏꯕ ꯏꯔꯣꯏ ꯃꯥꯟꯕ ꯅꯞꯆꯣꯕ ꯍꯥꯏꯕꯗ ꯑꯩ ꯁꯥꯎꯕ꯭ꯔꯣ ꯊꯣꯏꯁꯅꯥꯅ
ꯑꯩꯉꯣꯟꯗꯁꯨ ꯅꯣꯏꯅ ꯉꯥꯃꯨ ꯃꯥꯟꯕꯤ ꯃꯩꯇꯥꯟ ꯃꯥꯟꯕꯤ ꯍꯥꯏꯕꯗ ꯑꯩ ꯁꯥꯎꯕ꯭ꯔꯣ? ꯌꯥꯔꯦꯁꯦ ꯑꯩ ꯃꯤꯠꯇꯅꯦ ꯅꯣꯏ ꯂꯣꯏ ꯐꯖꯩ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯦꯕ ꯁꯥꯎꯅꯣꯕ ꯅꯣꯏ ꯂꯣꯏ ꯐꯖꯩ ꯌꯥꯔꯕ? ꯑꯇꯥꯡꯅ ꯀꯃꯥꯏꯅ ꯐꯖꯔꯤꯕ? ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯥꯏꯊꯣꯡ ꯌꯦꯡꯉꯦ ꯊꯥꯁꯤꯒꯨꯝ ꯉꯝꯖꯕ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡ ꯐꯤꯕꯝ ꯌꯦꯡꯂꯦ ꯏꯔꯣꯏ ꯁꯕꯥꯟꯕꯨ ꯉꯝꯖꯩꯗꯣ ꯀꯨꯆꯨ ꯌꯦꯡꯂꯦ ꯃꯩꯇꯥꯟꯕꯨ ꯉꯝꯖꯕ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯈꯣꯏꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯑꯩꯅ ꯁꯩꯊꯥꯕ ꯉꯝꯒꯅꯤ? ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦꯗꯣ ꯏꯇꯥꯎꯔꯣꯏꯁꯥ꯫ ꯊꯣꯏꯁꯅꯥꯅ ꯏꯆꯦ ꯂꯥꯡꯂꯦ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏ ꯐꯖꯩ ꯍꯥꯏꯔꯣ ꯊꯤ ꯍꯥꯏꯔꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯊꯣꯏꯕꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯃꯩꯇꯥꯟ ꯀꯨꯆꯨꯕꯨ ꯉꯝꯖꯕ ꯀꯨꯆꯨ ꯑꯣꯏꯔꯗꯤ ꯊꯣꯏꯁꯅꯥ ꯅꯪꯒꯤ ꯀꯨꯆꯨꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯐꯖꯩ ꯍꯥꯏꯔꯣ ꯏꯆꯦ ꯂꯥꯡꯂꯦꯟꯅ? ꯊꯣꯏꯁꯅꯥꯅ ꯍꯩꯁꯛ ꯌꯥꯝ ꯆꯥꯕ ꯑꯃꯨꯛꯀ ꯊꯤ ꯑꯗꯨꯕꯨ ꯈꯪꯉꯗꯤ ꯑꯩꯅ ꯏꯆꯦ ꯂꯥꯡꯂꯦꯟꯗ ꯍꯪꯉꯤꯁꯦ ꯍꯪꯈꯤꯗ꯭ꯔꯣ? ꯑꯇꯥꯡꯅ ꯏꯆꯦ ꯂꯥꯡꯂꯦꯟꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯊꯤꯌꯦꯅ ꯁꯤꯗꯔꯤꯅꯦ ꯐꯖꯩ ꯍꯥꯏꯔꯤꯅꯦ ꯑꯄꯪꯁꯤꯡꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯑꯩꯅ ꯊꯤꯌꯦꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯂꯥꯛꯑꯣꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯕꯣꯛ ꯊꯔꯣꯒꯤ ꯁꯤꯡꯖꯨꯗꯨꯝ ꯆꯥꯔꯨꯁꯦ ꯑꯩ ꯂꯩꯕꯤꯒꯦ ꯉꯁꯥꯏ ꯑꯕꯣꯛꯅꯅꯦ ꯉꯥꯃꯣꯛ ꯆꯥꯅꯕ ꯁꯦꯜ ꯄꯤꯔꯛꯑꯦ ꯑꯩꯒꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒ ꯇꯧꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯒ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯏꯁꯨ ꯊꯣꯏꯕꯤ ꯅꯪ ꯍꯜꯂꯛꯑꯕꯣ? ꯍꯣꯏ ꯑꯕꯣꯛ ꯍꯜꯂꯛꯑꯦ꯫ ꯏꯁꯨꯕꯨ ꯋꯥꯔꯕꯣ? ꯋꯥꯗꯦꯗ ꯑꯕꯣꯛ꯫ ꯏꯁꯨꯕꯨ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯂꯛꯎꯗꯅ ꯑꯕꯣꯛ ꯇꯥꯒꯦ꯫ ꯌꯥꯝ ꯁꯛꯄꯗꯤ ꯇꯜꯂꯦ ꯃꯇꯦꯛ ꯑꯃꯈꯛ ꯁꯛꯀꯦ ꯑꯕꯣꯛꯅ ꯌꯥꯝ ꯄꯥꯝꯕ ꯃꯥꯂꯦꯝꯒꯤꯗꯣ꯫ ꯏꯌꯥꯗ ꯌꯥꯏꯗ ꯏꯁꯨꯅꯕꯨ ꯁꯛꯑꯗꯤ ꯁꯛꯂꯛꯑꯣ ꯅꯃꯥꯅ ꯆꯥꯛ ꯊꯣꯡꯕꯁꯦ ꯉꯥꯏꯕ ꯑꯣꯏꯅ꯫ ꯂꯥꯡꯂꯦꯟꯅ ꯏꯁꯩ ꯑꯗꯨꯕꯨ ꯁꯛꯂꯝꯃꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯋꯥꯎ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯈꯣꯏꯊꯨꯝꯅꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯨꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯏꯁꯨꯕꯨ ꯏꯁꯩ ꯇꯝꯅꯤꯡꯗ꯭ꯔꯕꯅꯦ? ꯇꯝꯕꯨꯗꯤ ꯇꯝꯅꯤꯡꯉꯦ ꯑꯗꯨꯗ ꯑꯩ ꯉꯟꯅ ꯍꯧꯒꯠꯄ ꯇꯜꯂꯦ ꯑꯣꯖꯥꯗꯤ ꯑꯌꯨꯛꯈꯛ ꯇꯥꯛꯄꯤꯕꯅꯤꯅ ꯐꯔꯛ ꯍꯦꯛꯇ ꯇꯥꯏꯌꯦꯕ꯫ ꯊꯕꯥꯅ ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯊꯕꯛ ꯑꯗꯣ ꯃꯍꯩ ꯆꯥꯅꯕ ꯇꯧꯒꯗꯕꯅꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯇꯜꯂꯤ ꯈꯣꯠꯂꯤ ꯑꯗꯨꯅꯗꯤꯅꯦ ꯀꯩꯁꯨ ꯌꯥꯔꯣꯏꯀꯣ ꯑꯗꯨꯅꯗꯤ ꯃꯤ ꯑꯣꯏꯔꯣꯏ꯫ ꯑꯕꯣꯛ ꯅꯃꯧ ꯅꯨꯄꯤꯁꯦ ꯉꯥꯎꯔꯦ ꯑꯩꯕꯨ ꯃꯤ ꯑꯣꯏꯔꯣꯏꯌꯦ ꯑꯁꯨꯛ ꯐꯖꯅ ꯃꯤ ꯑꯃꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯑꯩꯕꯨ꯫ ꯏꯁꯨꯕꯨ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯕꯅꯤꯅ ꯃꯥꯒꯤꯁꯦ ꯃꯃꯥ ꯃꯄꯥꯅꯅꯦ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯒꯦꯅꯦ? ꯏꯁꯨꯁꯨ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯒꯤ ꯅꯃꯥꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯏꯆꯥꯗ ꯆꯩꯊꯥꯡ ꯇꯧꯔꯤꯕꯁꯦ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯨꯡꯁꯤꯗꯕ ꯃꯤꯗꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯅꯤꯡꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯌꯥꯔꯤꯁꯦ ꯏꯆꯥꯁꯤꯗ ꯅꯈꯣꯏꯅ ꯉꯥꯡꯖꯟꯕꯤꯗꯅ ꯏꯆꯥꯁꯦ ꯃꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯃꯃꯥ ꯆꯥꯛꯇꯣ ꯊꯤꯔꯣ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯅ ꯆꯥꯛ ꯊꯤꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯌꯦꯡꯗꯤ ꯇꯥ ꯊꯣꯝꯕ ꯍꯣꯏꯒꯤ ꯐꯥꯝꯗ ꯏꯁꯤꯠꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯛꯇꯣ ꯍꯥꯞꯄꯨꯔꯅꯨ꯫ ꯑꯌꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ꯫ ꯏꯁꯨ ꯊꯣꯏꯕꯤ ꯏꯁꯨ ꯆꯠꯈꯤꯅꯨ ꯅꯥꯅꯤ ꯏꯁꯤꯡ ꯀꯨꯝꯕꯗ ꯍꯧꯖꯤꯛꯇꯤ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯒꯤꯅꯦ ꯃꯤ ꯌꯥꯝꯅ ꯅꯥꯅꯔꯕꯅꯤ ꯑꯗꯨꯅ ꯏꯁꯨ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ꯫ ꯅꯥꯕꯤꯔꯣꯏꯗ ꯑꯩꯗꯤ ꯍꯛꯆꯥꯡ ꯌꯥꯝ ꯐꯕꯅꯦ ꯑꯕꯣ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯔꯨꯞ ꯃꯆꯥꯁꯤꯡꯗꯨꯏꯁꯤꯠꯄ ꯀꯟꯅ ꯌꯥꯎꯔꯤ꯫ ꯑꯇꯥꯡꯅ ꯑꯌꯥ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯌꯥꯝ ꯂꯩꯌꯦ ꯑꯁ ꯏꯃꯥ ꯄꯣꯛꯄꯗꯤ ꯎꯖꯗ꯭ꯔꯤ ꯑꯁꯨꯛ ꯆꯥꯎꯕ ꯉꯥꯁꯤꯗꯤ꯫ ꯊꯣꯏꯕꯅ ꯇꯥꯅꯤꯡꯗꯦ ꯇꯥꯡ ꯂꯥꯎꯕ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯣ꯫ ꯊꯣꯏꯁꯅꯥꯅ ꯑꯌꯥ ꯇꯨ ꯏꯆꯦ ꯂꯥꯡꯂꯦꯟꯁꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯈ꯭ꯔꯦ꯫ ꯑꯇꯥꯡ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯌꯥ ꯏꯆꯦ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯉꯥ ꯈꯨꯆꯥꯎꯁꯤꯗꯤ꯫ ꯆꯥꯎꯕꯅ ꯏꯆꯥ ꯑꯇꯥꯡ ꯅꯪꯕꯨ ꯉꯥ ꯐꯥꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯍꯣꯏ ꯅꯨꯡꯉꯥꯏꯌꯦ ꯅꯍꯥꯟꯈꯩꯗꯤ ꯈꯣꯏ ꯆꯣꯞꯄ ꯐꯥꯕꯅꯦ ꯉꯁꯤꯅ ꯏꯁꯤꯡ ꯀꯨꯝꯃꯒ ꯐꯥꯕ ꯑꯗꯣ ꯑꯩꯗꯤ ꯑꯃꯠꯇ ꯐꯥꯗꯦ ꯍꯩꯇꯕꯅꯤꯅ꯫ ꯌꯥꯔꯦꯁꯤ ꯅꯣꯏ ꯀꯥꯈꯠꯂꯨ ꯅꯆꯦ ꯂꯥꯡꯂꯦꯟꯁꯨ ꯊꯥꯒꯠꯂꯛꯑꯒꯦ꯫ ꯊꯣꯏꯁꯅꯥꯅ ꯑꯁ ꯏꯁꯤꯡꯗ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯀꯥꯕ ꯇꯜꯂꯦ꯫ ꯌꯥꯗꯦ ꯏꯁꯤꯡꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯅꯥꯔꯛꯀꯅꯤ ꯑꯗꯨꯅ ꯀꯥꯈꯠꯂꯨ ꯑꯉꯥꯡꯅ ꯏꯁꯤꯡꯗ ꯀꯨꯏꯅ ꯂꯩꯕ ꯐꯠꯇꯦꯀꯣ ꯏꯆꯥꯁꯥ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯊꯦꯝꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯥꯈꯠꯍꯟꯈꯤ꯫ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯀꯔꯤ ꯍꯥꯏꯒꯦ ꯄꯟꯊꯧ? ꯂꯥꯏꯁꯦ ꯏꯔꯣꯟꯅꯨꯡꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯒꯅꯨ ꯑꯌꯣ ꯅꯥꯍꯦꯠ ꯆꯠꯂꯛꯀꯅꯤꯀꯣ ꯏꯃꯣ ꯑꯗꯨꯅ ꯃꯣꯝꯕ ꯏꯔꯥꯟ ꯌꯥꯏꯗ ꯍꯜꯋꯥꯏꯔꯣꯗꯣ ꯏꯃꯣ꯫ ꯄꯟꯊꯧ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯅ ꯀꯔꯝꯅ ꯏꯈꯣꯡ ꯑꯁꯦ ꯊꯥꯡꯒꯅꯤ ꯄꯟꯊꯧ? ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯝꯕꯅ ꯆꯥꯎꯕ ꯅꯄꯥꯅ ꯆꯥꯒꯤ ꯍꯧꯅꯕꯤꯗ ꯍꯧꯔꯛꯑꯕ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯀꯥꯈꯠꯂꯣꯅꯦ ꯀꯨꯏꯅ ꯏꯁꯤꯡꯗ ꯂꯩꯒꯅꯨ ꯅꯥꯒꯅꯤꯀꯣ꯫
Kakalo kakalo. Nangi marupso nang ngaiduna leire. As nungaira kansida. Chawbana. Chalamo chalam. Iruza maitharaga fazana leiram. Ipasu ngihak leiraga halagi. Asomna langlen amadi angangsingga mayum halakpagi lambida chen duna laami. Tanaro noi ahum nai tanaba ngamdradi noi sakzaro no haisini. Atangna. Isi langlen nangna kanna chen khraga. Thoi sanana. Apang ngang dana leigano isi langlen se phangnaba tanase. Tanja asida labuk chelubagi halakpa manba nupa amaga langlenga thengzinarami lembana. Korino ichau khoi lambi sida mi uda khai silidubo. Nang boleh sabi angau phibam sisu lekhong ngakta nupa na hada yam thingzima pambi lesabi sibu kari na sibo thaunana aima langlen na tronang bo kai di jaliba langlen khumdabi tumi leptuna leirami lembana ibema nang bu ngau bro mi na hangi se khumba hita bro narol gamda thoktro sakta mangna angau bi wache te mi hun bi hek maladam thoi sanana he kai no ngapur mamba nang na soi khoi se langlen da adum na haiba ya bra thoi bana ai khoi je ubada ngau da pakhang se nang mangai re atangna ngasi di je langlen se leikhom ga tai basida asa khang da boy dei ne lembana makok sakpi lesabi na nasung na manabi ga amata tinadrabani na makok sakpi angang khumjin dana tinar ga leira malini sakta suda wate khanjari batam pa pakhang nang se aigi mitade sallamcha angau bo oina uye aduga nang nangangi do aingonda changte khangaba nangonda thengjining dana te uda baini thengjili do nangdi ayama chelai khangna thengjilai do nupi di yam thengba pambagi oire kariba kaya da machin yori ba angau bino ne masi le sabi sibo he angau ba nupi chopa sanlu khaba man bo ne asi haiduna langlen amadi magi khongburoi singdu chen khirami lembana ida noi khungi le sabi singse loi ngawro ida nang nami te se langlen se angau bi oina ubro ma se matom to pokpagi mama mapa mabok na ne yam duna to pagi mangau khar thibani laikai pakhang mayam na su ngaunari ne masak sakta du da karama pakhang ngawri se pakhang mayam marakta ai si yawri ni bungo is asigi angau bi sida ngawri ba yari bo ibani tinaroi se somda atangna asigi ngaprum mamba nupa se aikhoi khungi mi mande sakna marol makaiba ta thaunagi marup oira mali ne moi da leiba su male thoi sanana adone moi khun su natana mana saka kaksile ine aikhoi da thoi bana ise langle kai ginu nangna tumi leido asigi pakhang se amta nei je ngai khose nase ai tapna tawge asumna namit asisu hawkre mathanggi namit ni langlen amadi makhoi gi khongbu singa lembana labuk kumba lakpa ngai duna leirami asumna ngahaki matung lemba thauna hoi gi lofam tamna laami lembana ai nang hakta ngayu haiba ta deba masigi thauna haiba thamna man baje hoida adubadi mi laktan tawri lau khawgi mi lai haiduda hek ngairamte sendrang dong hekta paiduna senkhiba asumna machinda son duna lakpana langlen hoina lungduna leiriba mafam aduda yoksilai langlena langnuko ai tawge asi haiduna langlen lembagi matung lona inaduna lambi nakalgi khongbal aduda mi lektaba tanja yengduna lembabu intharami asumna khanghaudana tawrakpa oibana lemba ikhangkhangna kaino hai laproi kanano aigi maningdagi inthurai mathung maram khangdabi kanano hai ha khangbra do yam usita daine leikhom pa ena nangsu hojik pa e adusu namthiba migi amang asigi manam ga lehore nangi manam duga hairadi ho phajabana loiri bungo lembana hojik phawba langlengi masak ningthina uba natte lembana langlenda yengakpa matamda langlen mamai leithoktuna chatnaba tawrami lemba sauna khongbalgi leikhom adu kotuna langlen tamna langakpada langlen mamai leithorakpaga mapasana langlengi mamai tamna palami karino he sigaijan mahagi thoraba pharoi dorba mine nang karamta da kaijada bai se nang hek thengnarudana namda nai se angawi hen ga doreba asi haiduna lambi da taramba nung ama paiduna lembada langa ami hey angawi sono subi koksapi nam tv ha ha yo nang diam nusi re he thinam nambo asi haiduna langlen sauna jakhi lemba su asumna sonduna lehawi
Thinam nambo kaina mana namkai namalaga aduga madi namdabadawna masu namidubu asi haiduna lemba khongbandagi kakhalakduna mataw tamna laami lembagi phibam adu ubada koino itaw nang torisina manamjide honoi gi lekai laihori angawbido aduna khongba ning thureini yadabane madi mangonda singnaba yadabne ba faradine yam phaba angami nang na magun khangda torini somda langlen sauna yam phataba mini madugi na pado hay mai sirasu laina pamdoba mina te haisini mahagi olakhi ahildi jamjamna khongban de inthaba khakni aduga manadi khongban gi na thikraba lekhomduna mai sida hekta thomokpani ba thoisanana madugi mi doije parata murase ngasigi di yumda hallo noisu aisu halage hayeng ta thongna haibra phongna haibra moida chalusi madugi mi do ai tauge asumna langlen mamai de lekhom teiba makhai mayum halakpa aduda sakhina aima isu thoibiya karino nangna yong amubi malaga halaisina abo ayam sauningi ngarang dagini aina sauningi se isuda kanana kari haira ino abok toge abok ta hayu ho aduburo maningi thongna adugi mamana ba ngapur mamaduna aingonda angawi hairiba is aigi isu sanada mana adumna haiba yabro khangni abok toge asumna namit asisu hokre mathangi namitni langlen amadi angang singduga punna ayuki matam aduda thongna hoida la ami langdabi tamin la uko miu khradi amuk pharaktani masigi mi se amuk tangdi haiduna aina singdana lebani tumbam ga mata khangba nate asi haiduna langlen amadi angang ahumadu tumina lumduna leirami asumna ngi haki matung lemba pukhri de iruzabala ami asumna lemba na iruzaringai hongdokna ba purakpa khudayada langlena loina huranduna purami asumna lemba na iruzaba loiraga hongdoke haini yengakpada khudai lektaba ubada oi koi noibu khudai puruktabrane puraida konana lokhurjan asi haiduna ko yengakpada ure angang singduna chenkhibado asigi angau bise huran bisu oire asi haiduna lemba thongna bu laktana kaurami thongna ho thongna nana da dadro ho thongna haiba napangbo karino asina pukhri asida pe kauduna leisina kaidawre habana lemba nana pe kauriduna ho huran bina agi khude huran khre karam bu pina no nangi khude huraliduna asi haiduna thongna mabuk paiba makhai nok na leirami lemba sauna mataw de yengduna karino khudai puro habane aduda hameng na khongu mankhai noktana leyu habina ti fare adumaina nang ngayaka leho khoko somdana langlena mainura manba khudaise khongba sida thadaramki usitaba aiba angawi kain thoisanana khara ga ingbaga hore ma iruzaba loiraga hongdoknaba leitadana ingdana leiramdoine thoibana mane khoise da usitabaine adudi asi haiduna makhoi punna langlen hoidala ami langlen mayumda halakpa matamda mamagi mabung ibozoba phamduna leirami langlena aya mama la iro udaba kuire isa thoibe nangbu kaida saluino haima soinaw mayam sidi kana no thabana tasao nasa nupi gine maruk ngaktani asi haiduna thaba machada yengduna isa thoibe noi mama la ise nang loba la ini matam khara aboki nakta leibirusu kaino abok narabo naboktu masangamtre aduga nane duna su naboktu ningthini yengbitri aisu thabak chatpanina yengsinba ngamde aduna naboktu matam khara nanga lemina hangena lobula ini sakhina ibo zawba isu se khara mangaw thibani ngangoi khangdamani aduna nangi nupiga amuk khanarakpa matamda isu thoibidaga nangna nupi mijang sangaga phura adi nang oina phugadabani ko idea aduga isu se chaga amata thongba heitabani thabakane yam tahonganu ko phuroida kaigi isa thoibida phuduino chaga amata thongaloida maboktugi manakta ngahak leibiba adunida aigi nupidudi pura nupida amani ima nupsibaga amata khangba nathe chai thang tawba ayoini ikairima mane makuba nungsiba mau haujiki matamda sanagum tanglabani aduga nasanupi sidi aigi imau sanani aidine imau sana phanglabine phakre aigi imau mukphaba ani sude
ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯄꯥꯝꯁꯤ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯃꯕꯣꯛꯅ ꯃꯁꯨꯕꯨ ꯋꯥ ꯀꯌꯥ ꯍꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯒ ꯂꯥꯡꯂꯦꯟꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯗꯨꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠꯀꯁꯨ ꯍꯥꯏꯍꯧꯔꯤ꯫ ꯃꯇꯧꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕꯒꯤ ꯃꯇꯧꯅꯤ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯏꯁꯨ ꯑꯍꯨꯝꯕꯨ ꯅꯆꯦ ꯂꯥꯡꯂꯦꯟ ꯆꯠꯈꯤꯕꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯔꯣ? ꯅꯆꯦ ꯂꯥꯡꯂꯦꯟꯁꯦ ꯑꯥꯒꯤ ꯑꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯆꯠꯈꯤꯕꯅꯦ, ꯀꯨꯏꯅ ꯂꯩꯔꯛꯑꯣꯏꯌꯦ꯫ ꯅꯆꯦ ꯂꯥꯡꯂꯦꯟ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯄꯨꯟꯅ ꯏꯁꯨꯁꯤꯡꯒ ꯁꯥꯟꯅꯈꯤꯒꯗꯣꯏꯅꯦ꯫ ꯑꯇꯥꯡꯅ ꯑꯕꯣꯛ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯏꯆꯦ ꯂꯥꯡꯂꯦꯟ ꯍꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯡꯂꯦꯟ ꯃꯕꯣꯛ ꯍꯣꯏꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯍꯩꯅꯗꯕ ꯇꯧꯒꯅꯨꯀꯣ꯫ ꯀꯩꯁꯨ ꯍꯩꯅꯗꯕ ꯇꯧꯗꯦꯗ ꯃꯥꯃ, ꯑꯗꯣ ꯑꯩ ꯄꯥꯠꯇ ꯍꯤ ꯍꯣꯟꯒꯦꯀꯣ꯫ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯍꯤ ꯍꯣꯟꯕꯗꯣ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯟꯗ꯭ꯔꯤꯌꯦ꯫ ꯍꯣꯟꯗꯣꯏꯅꯤ ꯍꯣꯟꯗꯣꯏꯅꯤ, ꯑꯗꯣ ꯃꯥꯃ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯒꯦ, ꯅꯪ ꯑꯕꯣꯛꯀ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯂꯩꯔꯝꯒꯦ꯫ ꯑꯗꯣ ꯏꯅꯦꯗꯤ ꯀꯥꯏꯗ ꯆꯠꯈꯤꯒꯦ? ꯅꯅꯦꯗꯤ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯅꯔꯝꯈꯤꯅꯤ꯫ ꯅꯅꯦꯅꯒ ꯆꯩꯔꯛꯑꯗꯤ ꯅꯪ ꯃꯥꯃꯗ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏ ꯃꯥꯃ꯫ ꯁꯣꯝꯗꯅ ꯊꯧꯅꯥ ꯑꯃꯗꯤ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯦꯝꯕ ꯍꯣꯏꯗ ꯆꯠꯅꯕ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯊꯧꯅꯥꯅ ꯏꯃꯥꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯔꯖꯥꯠꯅꯣ? ꯈꯪꯗꯦꯗ, ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯑꯗꯨꯝ ꯅꯥꯗꯅ ꯍꯦꯛ ꯂꯩ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯃꯧ ꯄꯥꯝꯃꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤꯅꯦ꯫ ꯀꯔꯥꯏꯗꯤ ꯃꯃꯧꯅꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯅꯨꯄꯤꯒ ꯐꯪꯗ꯭ꯔꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯔꯤ ꯃꯥꯒꯤ ꯈꯨꯗꯩ ꯑꯗꯨꯅ ꯈꯣꯡꯕꯥꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣ, ꯑꯉꯥꯎꯕꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ꯫ ꯀꯩꯗꯧꯔꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯌꯦꯡꯉꯨꯇꯨ, ꯉꯁꯥꯏ ꯍꯨꯔꯥꯟꯈꯤꯕ ꯑꯩꯒꯤ ꯈꯨꯗꯩꯁꯦ ꯈꯣꯡꯕꯥꯟꯗ ꯊꯥꯗꯔꯝꯃꯤꯁꯦ꯫ ꯅꯣꯏ ꯂꯩꯀꯥꯏꯁꯦ ꯑꯉꯥꯎꯕꯤ ꯍꯨꯔꯥꯟꯕꯤ ꯌꯥꯝ ꯂꯩꯖꯥꯠꯅꯤꯅꯦ꯫ ꯈꯨꯗꯩ ꯍꯨꯔꯥꯜꯂꯤꯁꯦ ꯅꯪꯕꯨ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯣ? ꯅꯍꯥꯟꯒꯤ ꯑꯉꯥꯡ ꯁꯣꯏꯅꯥꯎꯒ ꯂꯩꯕꯤ ꯑꯉꯥꯎꯕꯤ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯅꯤ꯫ ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯉꯥ ꯏꯟꯕꯗꯧꯅ ꯑꯉꯥꯡꯁꯤꯡꯗꯣ ꯏꯟꯅꯈꯤꯕꯅꯤ꯫ ꯃꯉꯥꯎ ꯌꯥꯝ ꯊꯤꯕ ꯏꯆꯟꯅꯤ, ꯃꯤꯅꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯑꯍꯥꯟꯕ ꯃꯉꯣꯟꯗ ꯉꯥꯡꯈꯤꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ, ꯃꯇꯨꯡ ꯊꯦꯡꯅꯕꯗꯅꯦ ꯑꯩ ꯅꯤꯡꯊꯤꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯥꯡꯕ ꯌꯥꯗꯕꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤ ꯏꯕꯦꯟꯅꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯒ ꯑꯁꯤꯅ ꯆꯥꯏꯔꯤꯕ ꯑꯩ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯅꯥꯝꯇꯅ ꯂꯣꯏꯁꯤꯟꯕꯤꯗꯧꯕ ꯅꯠꯇꯦ꯫ ꯍꯅꯨꯕꯤ ꯑꯁꯤꯅ ꯁꯤꯅꯝ ꯅꯝꯗꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯏꯀꯣꯛꯊꯛꯁꯤꯗꯅꯦ ꯂꯣꯏꯅ ꯇꯥꯔꯕꯅꯤ꯫ ꯑꯦ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯅꯦ, ꯑꯩ ꯂꯥꯡꯂꯦꯟꯅꯦ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯤꯅꯦ꯫ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯂꯦꯛꯀꯗꯣꯏꯔꯥ? ꯍꯣꯏ ꯏꯅꯦ, ꯃꯇꯝ ꯈꯔ ꯂꯩꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯍꯣ ꯐꯔꯦ ꯐꯔꯦ꯫ ꯀꯩ ꯊꯣꯏꯅ ꯇꯧ ꯁꯥꯏꯅꯣ, ꯆꯥꯕ ꯇꯤꯡꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯟꯅꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯅꯦꯁꯦ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯤꯁꯤꯅ? ꯂꯩꯍꯥꯎꯅ ꯏꯁꯨ ꯁꯅꯥ, ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯨ ꯑꯗꯨꯗ ꯃꯪꯗꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯍꯥ, ꯀꯩꯕꯣ? ꯅꯠꯇꯦ ꯑꯕꯣ, ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩ꯫ ꯅꯈꯣꯏ ꯅꯅꯦꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯕꯅꯤ, ꯏꯁꯨ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ꯫ ꯍꯣꯏ ꯑꯕꯣ, ꯑꯗꯣ ꯑꯕꯣ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯑꯩꯈꯣꯏꯗꯁꯨ ꯅꯣꯡꯃꯇ ꯂꯥꯛꯇꯦ꯫ ꯑꯕꯣꯛꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯁꯣꯟꯖꯤꯜꯂꯦ, ꯑꯗꯨꯒꯤꯅꯤꯅꯦ ꯏꯁꯨ꯫ ꯑꯗꯣ ꯑꯕꯣ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯀꯩꯝ ꯇꯧꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯤ ꯍꯣꯟꯒꯦ ꯍꯥꯏꯃꯟꯕꯗꯒꯤ ꯑꯁꯣꯟꯕꯤ ꯃꯕꯣꯛꯅ ꯃꯁꯨꯕꯨ ꯄꯨꯊꯣꯛꯄꯤꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯗ ꯏꯕꯣꯆꯧꯕꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯍꯤ ꯍꯣꯟꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯏ ꯃꯥꯃ, ꯍꯣꯟꯒꯦ ꯇꯧꯕꯅꯦ꯫ ꯑꯕꯣꯛ ꯂꯥꯛꯑꯣ, ꯑꯩ ꯍꯤ ꯍꯣꯟꯒꯦ꯫ ꯂꯥꯛꯑꯣꯕ ꯑꯕꯣꯛ, ꯇꯣꯡꯉꯣꯕ꯫ ꯏꯁꯨꯕꯨ ꯍꯩꯒꯗꯔꯅꯦ? ꯍꯣ ꯍꯩꯅꯤꯌꯦ, ꯀꯩꯝ ꯄꯥꯈꯠꯀꯅꯨ꯫ ꯏꯕꯣꯆꯧꯕ, ꯂꯥꯎꯅꯦ ꯅꯪꯕꯣ, ꯅꯆꯥꯁꯤꯅ ꯍꯤ ꯍꯣꯟꯅꯤ ꯍꯥꯏꯔꯤꯁꯤ, ꯅꯪꯁꯨ ꯇꯣꯡꯁꯤ ꯂꯥꯎꯅꯦ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯉꯝꯗꯨꯅ ꯍꯤ ꯍꯣꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯏꯁꯩ ꯇꯝꯃꯤ ꯍꯥꯏꯗꯥꯏꯅꯦ? ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯂꯛꯎꯗꯅ, ꯑꯕꯣꯛꯁꯤ ꯇꯥꯍꯟꯁꯦ꯫ ꯀꯨꯏꯔꯦ ꯅꯕꯣꯛꯅ ꯁꯨꯃꯥꯏꯅ ꯃꯄꯥꯟꯒ ꯊꯣꯛꯇꯕ꯫ ꯑꯗꯨꯅ ꯏꯆꯥꯅ ꯍꯤ ꯍꯣꯟꯅ ꯍꯣꯟꯅ ꯏꯁꯩ ꯑꯃꯇ ꯁꯛꯂꯨ, ꯑꯕꯣꯛꯁꯦ ꯇꯥꯍꯟꯁꯦ꯫ ꯏꯁꯨꯁꯦ ꯏꯁꯩ ꯇꯝꯂꯝꯃꯤ ꯍꯥꯏꯕ ꯑꯃꯗꯤ ꯇꯥꯈꯤ, ꯑꯗꯨꯕꯨ ꯏꯁꯨꯅ ꯁꯛꯄ ꯏꯁꯩꯗꯤ ꯑꯕꯣꯛꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯏꯁꯨꯅ ꯁꯛꯄ ꯏꯁꯩ ꯇꯥꯕ ꯇꯥꯕꯅꯤꯗꯅ, ꯁꯛꯂꯛꯑꯣ ꯁꯛꯂꯛꯑꯣ꯫ ꯑꯕꯣꯛ, ꯍꯩꯗꯤ ꯍꯩꯇꯦ, ꯏꯁꯩꯁꯨ ꯇꯝꯕꯗꯤ ꯆꯠꯇ꯭ꯔꯦ, ꯑꯗꯣ ꯃꯇꯦꯛ ꯑꯃꯈꯛ ꯁꯛꯂꯛꯀꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕ ꯑꯃꯗꯤ ꯊꯧꯅꯥꯁꯨ ꯄꯥꯠꯇ ꯃꯤ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗ ꯂꯥꯡꯂꯦꯟꯅ ꯍꯤ ꯍꯣꯜꯂꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ တန်ကြာအစတဲ့ထောင်နာနာ ꯀꯩꯅꯣ ꯂꯦꯝꯕꯕ ꯍꯧꯗꯣꯡ ꯃꯥꯟꯕ
ꯀꯅꯥꯗꯅꯣ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯂꯦꯝꯕ ꯂꯥꯡꯂꯦꯟꯅ ꯍꯤ ꯍꯣꯜꯂꯤꯕ ꯑꯗꯣꯝꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯌꯦꯡꯉꯣ ꯄꯥꯛꯂꯕ ꯏꯄꯥꯛꯊꯛ ꯑꯁꯤꯗ ꯍꯤ ꯍꯣꯜꯂꯤꯕꯤ ꯅꯨꯖꯥꯁꯦ ꯀꯌꯥꯗ ꯅꯤꯡꯊꯤꯅ ꯂꯦꯝꯅ ꯐꯖꯔꯤꯕ ꯉꯁꯤꯗꯤ ꯂꯦꯝꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯖꯥ ꯑꯁꯤꯕꯨ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯅ ꯑꯣꯠꯂꯔꯦ नुजा असिना अꯩꯒꯤ ꯊꯃꯣꯏ ꯆꯨꯞꯂꯤ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯄꯛꯈꯤꯗ꯭ꯔꯦꯗ ꯂꯦꯝꯕ ꯍꯥꯏꯕ ꯂꯦꯝꯗꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯏꯁꯩ ꯁꯛꯂꯛꯑꯝꯃꯤ ꯑꯉꯥꯎꯕ ꯃꯥꯂꯪꯕ ꯃꯥꯅ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯏꯁꯩꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕ ꯃꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯑꯏꯪꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯒꯤ ꯁꯨꯔ ꯇꯥꯅ ꯁꯛꯂꯛꯂꯤꯕ ꯏꯁꯩꯕꯨ ꯌꯦꯜꯂꯛꯂꯤ ꯂꯥꯡꯂꯦꯟꯅ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯑꯉꯝꯕ ꯇꯔꯪ ꯍꯤꯔꯦꯜ ꯍꯣꯂꯤꯕ ꯏꯄꯥꯛꯊꯛꯇ ꯄꯨꯔꯤꯝꯕ ꯌꯥꯏꯕꯤ ꯀꯣꯟꯒꯤꯅ ꯃꯄꯨꯊꯧ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯑꯉꯝꯕ ꯇꯔꯪ ꯍꯤꯔꯦꯜ ꯍꯣꯂꯤꯕ ꯌꯦꯅꯧ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕ ꯆꯩꯕꯤ ꯅꯧꯔꯦꯜ ꯍꯣꯂꯤꯕ ꯁꯖꯤꯛ ꯊꯥꯕ ꯑꯣꯏꯕꯤꯔꯤꯕ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯑꯉꯝꯕ ꯇꯔꯪ ꯍꯤꯔꯦꯜ ꯍꯣꯂꯤꯕ ꯑꯔꯥꯞꯄꯗ ꯂꯩꯇꯕ ꯅꯛꯃꯟꯗꯨꯅ ꯎꯗꯕ ꯆꯥꯎꯕ ꯄꯤꯛꯄꯅ ꯅꯤꯡꯅꯤ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯕꯅꯤ ꯌꯦꯅꯧ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕ ꯆꯥꯏꯕꯤ ꯅꯧꯔꯦꯜ ꯍꯣꯂꯤꯕ ꯁꯖꯤꯛ ꯊꯥꯕ ꯑꯣꯏꯕꯤꯔꯤꯕ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯑꯉꯝꯕ ꯇꯔꯪ ꯍꯤꯔꯦꯜ ꯍꯣꯂꯤꯕ ꯏꯁꯨꯅ ꯁꯛꯄ ꯏꯁꯩꯁꯦ ꯇꯥꯔꯒ ꯑꯕꯣꯛ ꯍꯛꯆꯥꯡꯒꯁꯦ ꯇꯦꯛꯈꯠꯂꯛꯏꯅꯦ ꯏꯁꯨꯗꯤ ꯏꯁꯩ ꯌꯥꯝ ꯍꯩꯔꯦꯕꯣ ꯄꯥꯠꯇ ꯂꯩꯔꯝꯕ ꯃꯧ ꯑꯃꯅ ꯍꯣ ꯏꯅꯦ ꯅꯁꯨ ꯅꯨꯄꯤꯔꯣ ꯃꯥꯅꯦ ꯃꯥꯅꯦ ꯊꯕꯥꯒꯤ ꯃꯆꯥꯅꯦ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯎꯔꯝꯃꯦꯗꯅ ꯑꯁ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯅꯁꯨꯁꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯏꯁꯩꯅ ꯏꯁꯩ ꯍꯩꯔꯤꯕ ꯂꯦꯝꯕꯅ ꯈꯣꯟꯖꯦꯜꯒꯁꯦ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ ꯊꯧꯅꯥ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯤꯗꯤ ꯏꯆꯜ ꯂꯥꯡꯂꯦꯟꯅꯤ ꯂꯦꯝꯕ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯈꯨꯗꯩ ꯍꯨꯔꯥꯟꯕꯤ ꯑꯉꯥꯎꯕꯤꯗꯨꯅꯤ ꯍꯥ ꯑꯁꯤꯕꯣ ꯁꯦꯡꯉꯕꯣ ꯍꯥꯏꯁꯤꯕꯣ ꯊꯧꯅꯥ ꯅꯆꯟ ꯍꯨꯔꯥꯟꯕꯤꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯀꯩꯅꯣ ꯑꯁꯤꯕꯨ ꯀꯩꯗꯧ ꯄꯥꯝꯃꯤꯅꯣ ꯑꯁ ꯌꯥꯔꯤꯕ ꯑꯩꯅ ꯃꯥꯕꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯁꯨ 마기 삭담 아이는 티네 영하우데 아니 수박이 만 에보 콩반데 인투브 누밋 아두수 아이나 콩반기 레콤 통키바 아두나 마마이드 반키바네 아두나 마삭수 파자나 칸데 아씨 콩반기 남테이크라바 레콤드나 마기 마마이 파자크라바두도 토미바 아두나네 후란비 오이도 asumna nongmani haukhre ibenudi nungti numit khudingi isau toba henadum hengatlami langlena maningda leikringai ibenuna leihaudo onsinduna hongamdre miriam ama thapade hendoroktana miriam ama mu hengale puba thangba ngamdre karino mau nangna nganglibado ngasi aina chari basakse nangi naran natte aigi isagi marani khanglabro ho cheng khak leiraga cheng du khak sabe yabibro ꯆꯦꯡ ꯗꯨꯗꯒꯤ ꯆꯥꯛ ꯑꯣꯜꯍꯜꯂꯤꯗꯨ ꯑꯩꯅꯅꯦ ꯈꯪꯕꯤꯔꯕꯣ ꯑꯗꯨꯛ ꯌꯥꯝꯅꯅꯦ ꯑꯣꯠꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈ꯭ꯔꯣ ꯁꯤꯖꯈ꯭ꯔꯣ ꯉꯝꯗ꯭ꯔꯦ ꯍꯅꯨꯕꯤ ꯅꯪꯒꯤ ꯁꯦꯕꯥ ꯁꯤꯕꯤꯒ ꯀꯩꯅꯣ ꯏꯅꯦ ꯑꯕꯣꯛꯇ ꯑꯗꯨꯝꯅ ꯍꯥꯏꯗꯨꯕꯣ ꯑꯕꯣꯛꯁꯤ ꯃꯁꯥꯁꯨ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯦ ꯍꯦ ꯀꯔꯤꯅꯣ ꯋꯥꯔꯛꯇꯕꯤ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯅꯪꯅ ꯍꯦꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯈ꯭ꯌꯥꯠꯇꯣ ꯁꯦꯠꯂꯨꯔꯣ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯪꯅ ꯌꯥꯝꯅ ꯀꯟꯈꯠꯂꯤꯕ ꯅꯕꯣꯛꯁꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯅꯪ ꯀꯔꯤ ꯇꯧꯕ ꯉꯝꯗꯧꯔꯤꯒꯦ ꯍꯥ ꯐꯔꯦ इनेना अदुक यामना सिंगनरदि तौरो इनेना अपाम्बा आइगी इमांगदा अबोकी मतु नाम हेक सोपदा आई फते हागन इबेनु लांगलेना उसितना हाइरकपा दुदा करिसो खंथबा तौदना मनेबु फुना बहोनरी तांजा अदुदा लांगलेन मनेगी मखुत फादुना लेथि खंग्रा इने ओइरसु लांबा लालदि दरका तादे अहल लमन बस खंगदबा नंबो करम नुपिनो नुपिगी मगुन मचेत अमता यावदबा नंबो नुपिरो आयो इमा हाइ हिक्साबी कोसाबी अंगांग मिंगंबी खंगदना दुबुदि नंग इने अबोकना नंगंदा कयाम अकायबा थबक तौख्रगे इनेसु हयेंवाय अहल ओइरबा मतमदा नचा नमौना ताथी तौरपा मतमदा इनेगी थमोइदा करी फावगने
ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯄꯣꯛꯅꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯆꯤꯔꯕ ꯃꯇꯝ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯅꯠꯇ꯭ꯔꯅꯦ? ꯍꯣꯏ, ꯑꯩ ꯏꯅꯦꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯣꯏꯔꯦ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯁꯦ ꯏꯅꯦꯒꯤ ꯑꯁꯣꯏꯕ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯍꯟꯅꯕ ꯇꯧꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯕꯣꯛꯀꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯎꯃꯣꯔ ꯅꯠꯇꯦ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅ ꯐꯠꯇꯕ꯭ꯔꯅꯤ ꯏꯅꯦ? ꯂꯥꯡꯂꯦꯟ, ꯏꯁꯨ ꯊꯣꯏꯕꯤ, ꯇꯧꯅꯨꯅꯦ ꯅꯪꯕꯣ, ꯊꯥꯗꯣꯛꯑꯣ, ꯅꯅꯦꯗ ꯑꯗꯨꯝꯅ ꯇꯧꯒꯅꯣ꯫ ꯏꯅꯦꯅ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯕ ꯅꯠꯇꯦ, ꯑꯩꯒꯤꯁꯨ ꯌꯨꯝ ꯂꯩ, ꯑꯗꯨꯕꯨ ꯑꯕꯣꯛ ꯑꯁꯣꯟꯕꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯂꯩꯕꯅꯤ꯫ ꯏꯅꯦ, ꯂꯩꯀꯥꯏ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯔꯒ ꯏꯃꯨꯡ ꯀꯥꯏꯕꯅꯤ, ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯕꯒꯨꯝ ꯏꯅꯦꯒꯤ ꯌꯨꯝꯕꯥꯟ ꯀꯥꯏꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯔꯥꯎꯕꯅꯦ, ꯃꯁꯤ ꯈꯛ ꯀꯥꯎꯗꯕ ꯐꯩ꯫ ꯉꯁꯤ ꯑꯩꯅ ꯏꯅꯦꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯏꯅꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯏꯀꯥꯏꯔꯦ꯫ ꯉꯁꯤ ꯏꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯈꯨꯗꯤꯡ ꯀꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯥꯅꯤ, ꯑꯩꯗꯤ ꯋꯥꯔꯛꯇꯕꯤ ꯃꯧꯅꯤ, ꯊꯛ ꯈꯥꯛ ꯈꯪꯗꯕꯤ ꯃꯧꯅꯤ꯫ ꯏꯆꯥꯅ ꯃꯉꯥꯎ ꯊꯤꯅ ꯀꯌꯥꯗ ꯈꯣꯡꯒꯨꯟ ꯇꯥꯔꯤꯕ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯦꯅꯨ ꯏꯁꯧ ꯂꯥꯡꯗ ꯂꯩꯀꯥꯏ ꯀꯣꯏꯗ ꯃꯅꯤꯡꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯅꯨꯒꯤ ꯑꯍꯣꯡꯕ ꯑꯁꯤꯗ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯂꯩꯍꯥꯎꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯧꯅꯥꯅ ꯂꯥꯡꯂꯦꯟꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯂꯦꯝꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯥꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯇꯦ꯫ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯂꯥꯡꯂꯦꯟ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯦꯝꯕꯅ ꯂꯥꯡꯂꯦꯟ, ꯏꯀꯥꯏꯒꯤ ꯄꯨꯡꯕ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ꯫ ꯑꯉꯥꯎꯕꯤꯗꯁꯨ ꯅꯠꯇꯦ, ꯍꯨꯔꯥꯟꯕꯤꯁꯨꯅꯤ꯫ ꯐꯔꯦ ꯀꯩꯅꯣ, ꯑꯁꯤ ꯍꯥꯏꯔꯝꯗꯅ ꯂꯥꯡꯂꯦꯟ ꯆꯠꯈꯤ꯫ ꯂꯦꯝꯕꯁꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯧꯅꯥꯅ ꯏꯆꯥ ꯂꯥꯡꯂꯦꯟꯅ ꯀꯩ ꯍꯥꯏꯔꯝꯃꯒꯦꯗꯣ? ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯨꯔꯥꯟꯕꯤꯁꯨꯅꯤ ꯍꯥꯏꯈꯤ꯫ ꯐꯔꯦ ꯍꯥꯏꯔꯝꯃ ꯆꯠꯈ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯑꯣꯏꯔꯣꯏ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯐꯅꯌꯥꯝ ꯍꯥꯏꯖꯔꯕꯁꯨ ꯂꯥꯡꯂꯦꯟꯅ ꯊꯩ ꯊꯩꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯂꯩꯍꯥꯎꯁꯨ ꯃꯃꯧꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯅ ꯃꯁꯥ ꯈꯔꯗꯤ ꯀꯟꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯈꯪꯍꯧꯗꯅ ꯅꯥꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯂꯥꯌꯦꯡꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯁꯈꯤꯅ ꯏꯁꯨ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯑꯕꯣꯛ, ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯤꯌꯦ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯆꯥꯅ ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯕ ꯑꯁꯤ ꯏꯄꯥ ꯌꯥꯝꯅ ꯋꯥꯏꯌꯦ, ꯏꯆꯥ ꯅꯥꯕ ꯌꯥꯗꯤꯌꯦ꯫ ꯄꯟꯊꯧ, ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯅꯆꯥ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯤꯕꯁꯤꯗꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯁꯦ ꯆꯝꯐꯨꯠ ꯈꯔ ꯆꯥꯁꯤꯁꯦ꯫ ꯏꯃꯥ, ꯑꯩ ꯆꯥꯅꯤꯡꯗꯤꯌꯦ꯫ ꯁꯦ ꯈꯔ ꯆꯥꯁꯤꯁꯦ, ꯀꯩꯝꯇ ꯆꯥꯗ꯭ꯔꯗꯤ ꯍꯛꯆꯥꯡꯗꯣ ꯀꯃꯥꯏꯅ ꯐꯗꯧꯔꯤꯒꯦ? ꯏꯁꯨ ꯊꯣꯏꯕꯤ ꯅꯥꯕ ꯌꯥꯗꯦ, ꯏꯁꯨ ꯍꯦꯛ ꯅꯥꯕ ꯐꯔꯒ ꯂꯨꯍꯣꯡꯕꯤꯔꯗꯧꯅꯤ, ꯏꯁꯨ ꯅꯨꯄꯥꯒ ꯂꯩꯔꯕꯣ ꯏꯁꯨꯕꯣ? ꯂꯥꯡꯂꯦꯟ ꯆꯣꯛꯊꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ, ꯑꯕꯣꯛ, ꯅꯁꯨꯅ ꯄꯥꯝꯖꯕ ꯁꯟ ꯂꯝꯆꯥ ꯑꯉꯥꯎꯕ ꯑꯃꯗꯤ ꯂꯩꯌꯦ, ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯌꯦ, ꯑꯗꯨꯗ ꯑꯩꯅ ꯌꯥꯕꯤꯗꯕ, ꯑꯗꯨꯒ ꯃꯥꯅ ꯑꯩꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯑꯉꯥꯎꯕꯤ ꯑꯉꯥꯎꯕꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯃꯥꯅ ꯏꯔꯨꯖꯔꯤꯉꯩ ꯃꯥꯒꯤ ꯈꯨꯗꯩ ꯍꯨꯔꯥꯜꯂꯒ ꯈꯣꯡꯕꯥꯟꯗ ꯊꯥꯗꯕꯅꯦ, ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯁꯨꯅꯦ ꯍꯥꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯋꯥꯅ ꯅꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯁꯨ ꯂꯥꯡꯂꯦꯟ ꯐꯒꯠꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯨꯗ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯏꯁꯨꯗ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯕꯣꯛ ꯑꯩꯕꯨ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣꯒꯕ? ꯏꯃꯥ, ꯇꯣꯛꯂꯣꯁꯦ, ꯅꯁꯨ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯌꯦ ꯑꯃꯨꯛ꯫ ꯆꯥꯎꯕꯅ ꯏꯃꯥ, ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯌꯥꯅꯣ ꯀꯧꯗꯨꯅ ꯌꯦꯡꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯏꯆꯥꯁꯦ ꯐꯒꯠꯄ ꯀꯧꯕ ꯂꯩꯇꯦ꯫ ꯐꯒꯠꯄꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ, ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯏꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯈꯤꯗꯧꯔꯦ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯀꯔꯝꯅ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩ ꯏꯆꯥ ꯊꯣꯏꯕꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩ ꯏꯆꯥ ꯌꯦꯡꯗꯅ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ? ꯑꯃꯥꯏꯕꯅ ꯑꯩꯒꯤ ꯏꯆꯥꯗ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯁꯦꯝꯕꯤꯕ ꯃꯄꯨꯃꯍꯥꯛꯅ ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯌꯦꯡꯂꯤꯕꯁꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯀꯞꯂꯝꯃꯤ꯫ ꯊꯕꯥ ꯑꯃꯗꯤ ꯁꯈꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ
ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯡꯂꯦꯟꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯑꯇꯥꯡꯅ ꯑꯕꯣ ꯑꯕꯣ ꯑꯩꯈꯣꯏ ꯏꯆꯦ ꯂꯥꯡꯂꯦꯟ ꯀꯥꯏꯗ ꯂꯩꯒꯦ ꯏꯁꯨ ꯅꯣꯏ ꯂꯥꯛꯏꯔꯣ ꯆꯪꯉꯨ ꯆꯪꯉꯨ ꯅꯈꯣꯏꯒꯤ ꯅꯆꯦꯗꯣ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯅꯆꯦꯗꯣ ꯍꯧꯗꯣꯛꯇꯨꯅ ꯍꯥꯟꯅꯗꯧꯅ ꯅꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯨ ꯊꯣꯏꯕꯅ ꯏꯆꯦ ꯂꯥꯡꯂꯦꯟ ꯀꯔꯤꯒꯤ ꯅꯥꯔꯤꯅꯣ ꯁꯦ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯗꯕ ꯀꯨꯏꯔꯦ ꯁꯦ ꯍꯧꯒꯠꯂꯣ ꯁꯥꯟꯅꯔꯨꯁꯦ ꯊꯣꯏꯕ ꯑꯇꯥꯡ ꯊꯣꯏꯁꯅꯥ ꯑꯩꯁꯨ ꯅꯈꯣꯏꯒ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯌꯨ ꯍꯥꯏꯅ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯃꯤꯟꯅꯈꯤꯁꯤꯀꯣ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯩꯕꯨꯗꯤ ꯅꯤꯡꯁꯤꯡꯂꯛꯎꯀꯣ ꯊꯣꯏꯕꯅ ꯏꯆꯦ ꯂꯥꯡꯂꯦꯟ ꯅꯪ ꯍꯥꯏꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯪꯗꯤꯌꯦ ꯑꯗꯨꯒ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯁꯅꯥꯅ ꯀꯩꯅꯣ ꯏꯆꯦ ꯂꯥꯡꯂꯦꯟ ꯅꯪꯅ ꯍꯥꯏꯗꯨ ꯌꯥꯔꯣꯏꯌꯦ ꯏꯆꯦ ꯅꯪ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯑꯇꯥꯡꯅ ꯏꯆꯦ ꯆꯠꯄ ꯌꯥꯔꯣꯏ ꯏꯆꯦꯅ ꯆꯠꯄ ꯈꯨꯗꯤꯡ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯗꯣꯏꯅꯤ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤꯁꯤꯡꯁꯤꯗꯤ ꯑꯩꯅ ꯆꯠꯀꯗꯣꯏ ꯃꯐꯝꯁꯤꯗꯗꯤꯅꯦ ꯅꯣꯏ ꯏꯟꯅꯔꯛꯄ ꯌꯥꯔꯣꯏꯌꯦ ꯑꯩꯅꯁꯨ ꯅꯣꯏ ꯄꯨꯕ ꯌꯥꯗꯦ ꯐꯔꯦꯁꯦ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯁꯨ ꯍꯜꯂꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯣ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯂꯦꯝꯕꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯣꯏ ꯆꯦ ꯂꯥꯡꯂꯦꯟꯗꯤ ꯀꯥꯏꯗ ꯂꯩꯍꯧꯒꯦ ꯅꯆꯦ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯩꯗꯤ ꯅꯣꯏ ꯈꯨꯟꯁꯤꯗ ꯑꯩꯒꯤꯁꯨ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯔꯗ꯭ꯔꯥ ꯈꯪꯗꯦ ꯊꯣꯏꯕꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯉꯥꯄ꯭ꯔꯨꯝ ꯃꯥꯟꯕ ꯑꯩꯈꯣꯏ ꯏꯆꯦ ꯂꯥꯡꯂꯦꯟꯗꯣ ꯅꯥꯗꯨꯅ ꯂꯩꯍꯧꯋꯦ ꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯦ ꯑꯩꯈꯣꯏ ꯃꯣꯏꯗ ꯆꯠꯂꯨꯏꯅꯦ ꯃꯥꯗꯣ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯆꯠꯂꯅꯤ ꯃꯊꯪ ꯃꯄꯣꯛꯇ ꯊꯦꯡꯅꯁꯤ ꯍꯥꯏ ꯑꯗꯨ ꯀꯩ ꯍꯥꯏꯅꯣ ꯈꯪꯕ꯭ꯔꯥ ꯉꯥꯄ꯭ꯔꯨꯝ ꯃꯥꯟꯕꯅ ꯑꯇꯥꯡꯅ ꯏꯆꯦ ꯂꯥꯡꯂꯦꯟꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯃꯥꯅ ꯆꯠꯇꯣꯏ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯏꯟꯅꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏ ꯍ ꯃꯥꯕꯨ ꯅꯥꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯆꯧꯕ ꯏꯕꯦꯅꯨ ꯑꯃꯗꯤ ꯂꯩꯍꯥꯎꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯏꯕꯦꯅꯨꯅ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯗꯤ ꯅꯥꯅꯦꯁꯦ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯍꯜꯂꯝꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯤꯞꯇꯅ ꯂꯩꯔꯤꯁꯤꯅ ꯍꯧꯒꯠꯂꯣ ꯅꯪꯒꯤ ꯑꯕꯣꯛꯁꯨ ꯃꯥꯃꯁꯨ ꯂꯣꯏꯅ ꯂꯥꯛꯑꯦ ꯏꯅꯦ ꯉꯁꯤ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯣ ꯏꯅꯦ ꯑꯩꯅ ꯅꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯛꯎꯀꯣ ꯂꯩꯍꯥꯎꯅ ꯀꯔꯤꯅꯣ ꯏꯁꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯗꯦ ꯈꯪꯂꯕꯔꯣ ꯏꯁꯨ ꯅꯥꯕ ꯐꯕꯒꯅꯦ ꯏꯁꯨꯅ ꯁꯛꯄ ꯏꯁꯩꯗꯣ ꯑꯕꯣꯛꯅ ꯄꯦꯟꯅ ꯇꯥꯈꯤꯗꯣꯏꯅꯤ ꯏꯕꯣꯆꯧꯕꯅ ꯏꯆꯥ ꯀꯔꯤꯒꯤ ꯀꯨꯏꯅ ꯅꯥꯒꯅꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯒꯅꯤꯌꯦ ꯏꯆꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯕ ꯑꯃꯥꯏꯕ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯈꯜ ꯋꯥꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯏꯁꯅꯥꯅ ꯏꯆꯦ ꯉꯥꯄ꯭ꯔꯨꯝ ꯂꯥꯛꯑꯦ ꯅꯪꯒꯤ ꯑꯅꯥꯕ ꯍꯪꯕ ꯃꯥꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯀꯤꯔꯨꯞ ꯌꯦꯡꯉꯝꯃꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯕ ꯑꯍꯜꯁꯤꯡꯗꯨ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯈꯤꯅ ꯍꯩꯃꯥ ꯏꯁꯨꯔꯥ ꯏꯁꯨ ꯊꯣꯏꯁꯅꯥꯅ ꯉꯥꯄ꯭ꯔꯨꯝ ꯂꯥꯛꯍꯧꯏ ꯍꯥꯏꯔꯤꯁꯦ ꯆꯪꯉꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ ꯂꯦꯝꯕ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯛꯑꯝꯃꯤ ꯎꯔꯦ ꯃꯉꯥꯎ ꯊꯤꯅ ꯆꯦꯅ ꯆꯣꯡꯅ ꯂꯩꯔꯝꯕꯤ ꯃꯥꯗꯣ ꯉꯁꯤꯗꯤ ꯐꯃꯨꯡꯗ ꯑꯌꯣꯠ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯤ ꯑꯗꯣ ꯃꯉꯥꯎ ꯊꯤꯕꯤ ꯍꯨꯔꯥꯟꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯈꯥꯡꯕ ꯉꯝꯗ ꯃꯤꯠꯂꯨ ꯂꯥꯏꯖꯦ ꯏꯔꯤꯛ ꯑꯊꯤꯡꯕ ꯂꯩꯇ ꯁꯤꯟꯊꯔꯛꯑꯝꯃꯤ ꯀꯔꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨ ꯄꯛꯆꯗꯦ ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅꯇ ꯂꯩꯕ ꯅꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯩ ꯊꯥꯂꯦꯝꯕ ꯉꯁꯤ ꯑꯩꯅ ꯀꯧꯔꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯃꯄꯣꯛꯁꯤꯃꯒꯤ ꯇꯥꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯊꯥꯂꯦꯝꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯧꯖꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯀꯧꯕ ꯐꯪꯖꯧ ꯍꯥꯏꯅꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯀꯧꯖꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯅꯤꯖꯕꯅꯤ
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯦ ngasi khaki nate mikup asi khaki su nate aise oikrabane nangi damak lepkraba nang khaki damak kathoklaba lembane lembade langlen khaki ne langlen su lemba khaki ne mapok sida ta lemba mapu mana aigi oyo haina tambiramtri aidi nakoi mayambu thadokuna chatpa tare mikup pungjasu kuisilaktre aibu phanaba layengani hairabasu ai isana khangjaye aigi matam loire haiba kausaningbane punsigi oina adubu ipamda tambiramtri mathang mapok haibaduna leiramba thoklabadi kausage ko pena oisage ai kaktagi su mapok jawa poklabasu ahongba leita lemba idi mangau thibi khudai huranbi nungsibini nangidamak kathoklabani thamoigi ahanba nungsibini nangsa mapok khudingi amata ngairaba aigi lengdraba manine ahongba kaya laklabasu aigi nungsibadi nang khaktane nangna ibu thadokuna sakrabasu aidi nangidamak adumak chingjawgumna leptuna leganiye talemba ngairamba oiramale lemba mabu lakpa wana panglamba laiza iriktana zona thalnaba misna ani adu tapna uisinkre ukhidri lemba magi saktam thengduna leiramba laiza irik su sintherakli adubu oikhre mikup asida khainakre thawai haksa oihauri mipum khudingi tengtha khon oikhre ninkre mikap mirau khontana karino lagle yaroye aibu thadokuna chatpa yaroye nuksiba karino khanglakpada ngairiba aibu nuksiba tambiramlaga karige aibu thadokuna chalibano nangi dama ikaigi thadokuna lagliba aibu karige thadokuna chalibano atangna iche langlen mitpango thoisanana iche langlen aikhoi su pubiyo thoibana iche langlen lao hawalo se khoi chopo se hawalo ibenuna karino ngasi nane engonda uhaliba saktam asibo nane na wakhal taana leiraba matam asida kahino isana tawrabli basibo matam kuhina tumduna leiraba nane aibu nangna mikap thogalamlaga karigino nangna amuk tumkhon taanduna leiribadi yaroye hawgalo se hawgalo sakina isugi nungsiba maithong yengda nabok aibu karamna lelu hairibano isu thoibe he isor phatsu phatmande ko na akse isugi mahutta mabok aibu loksinba yadabaro chawbana imom langlen Panthoi bai hakti imom na hak yauda karamna lemhauriba punsi asibu lelu haibano ipa ijabu kanba ngamdre napabu waraw ko sembiba ishor mahaku waraw daba ngamde ay ishor mo yamna waraw ishor bu waraw thaba asaba murti amago masagi saktambo mitkupta tumina adumak yengduna leiki asumna imong ase mikap mirau khontana pik thanki matam manabu yausilaklaba kanasu thaiduna chatpa ngamba nate aduna hinglingai matam khara asida nungsinana hingminasi